Bisnupur district manung chana laiba saitonda ngarang thangna bom pokhai handuna micham ani aso apan nanghan khibaga loinana miyamda aki akhang nanghan khiba thawongbo yaningdaba phongdoktuna ngasi Kakching kaitel da laiba nauhalai lampakta miyamna wakat mipham phambag loinana lambi mayaida thoktuna yaningdabagi kholau kaya laukre Kakching Bazaar Business Welfare Association na sinduna pangthokiba miyamgi wakat mipham aduda saitonda bom pokhai hanbagi thawong yaningde micham miyamda atamnana aki akhang pibiganu leingakna athuba matamda mityeng sangbiu haina thaba placard sing sizinabaga loinana miyam marakta bom pokhai handuna micham miyam sohanba yaningde security gi lapses leiba manba thawong yaningde intelligence ki fail oiba manba thawong yaningde haibani singba kholau kaya su lauki wakat mipham aduga mari leinana Kakching Bazaar Business Welfare Association ki president Y Rajendra phongdokhibada ngarang saitonda bom mathang pokhai handuna micham miyam sohan ki bathawong adu covered oiba thawong adu yaningde Manipur gi sahi lising kaya dagi lairaklaba integrity unity amadi coexistence asibu thugaina bhonaragiba khudingmakpu para amat tambibagi matam thengmalle leiriba lenga asina amadi mari leinaba singna athuba matamda ngarang gi thawdo aduda senaba sing phaduna matik chaba akanba sairak pigadabani haiba wafam thamlakli security